Handak chahigi union budget ta Manipur gi miyam na pukning changbagum mamang da puthokiba union budget amata da pukning changkidri budget asigi matang da local media amadi local cable television da khana naina kibasu handaki chahi asina khwaidagi heli tawbagidi union budget ta Manipur miyam na pukning changlakpa asi afaba khudam amani adubu handak union budget ta Manipur gi miyam na pukning changba haurakibasi budget aduna lamdam asigi miyam da pirakpa yaba ithil adu khangna budget ta pukning changlibra haibaduni Haujuk Paubagi oinadi budget asida Manipur gi oiba akhanaba thaurang natraga senpham haptuna chahi ama helaba kangluki irang ichau anirak thena kiba amadi len yawan nonglai nungsina thoon kiba amangata gi tengbang oinaba tongan ba senpham hapte aduga BJP gi mapang oriba political party sing amadi BJP na panba state singi oinadi tongan ba senpham happy haibigi pendaba aduda yumpham oi Budget asina state asigi miyam da pirakpa yaba ithil yengba tarabadi chakthong gas har amadi PDS ki polam sing mamal hengalakadoribra aduga mobile phone sana amasung lupa gi mamal hantarakpa education gi sempham kaktharakpa khungang gi miyam da chawna thabak piriba MGNREGS ki sempham hengataba asina singbagi matangda nainaba yai adubu asigumba hiramdadi nainabagi mami tade budgeta Manipur pande Manipur gi tonganba sempam hapte haibesidana hen mapung oi Finance Minister Nirmala Sitaramana record oina thangna thangna 3 lakh suba oina puthokiba budget adu BJP gi Biksit Bharat haiba pandam adugi makhada puthokibani Indiana ning tamba phangkiba chahi chama surakpa lisingani nipu tareta India gi sel thungi shakti asi US dollar trillion kuntra yogduna malemgi oina ahum suba thakta leinaba pandam ne budget asigi apapata nainaningai leijarabasu hanagi finance minister P Chidambaram amasung opposition lusingba Rahul Gandhi magna budget asi congress ki election manifesto dagi sindokpani haina phongdokhiba asina takpadi budget asi mapungoina yengbada opposition amasung ruling animagna thoidokna yenaningai leite haibani adubu ende gi mapang oriba TDP gi Andhra Pradesh amadi Bihar na akhanaba sempham phangba leibak asigi ayamba state singda ichaugi awaba mayok nakhrabasu Assam Uttarakhand Bihar Himachal Pradesh amadi Sikkim natana atopa state singi ichauga mari lenaba tonganba sempham haptaba mapungoina Manipur da sahi ama hena kanglup naina hana sunaba thokpadagi mioi lising humpu hena lanjenariba yum amadi laisang punna lising taruk hena mang takraba isau anirak mayoknaba amadi len yawa nunglei nungsina thoon kiba amang atagi akhanaba thaurang yaudaba asi lamdam masigi miyamna peningai oide masimagna handagi budget asida state asigi miyamna mahoksaga manadaba mawngda khana nainaribani Kanagumba NDA lengaku sogotpa singnadi budget ta Manipur pandrabasu Manipur ge chakthung soidana phangani adugisu mathakta handaki nonglei nungsit amadi ichauga mari lenana center na state ta tengbang pirakhibasu leire aduna Manipur gi wafam tonga na pandrabasu yai haibasini budget ama haibasi leibak amabu thong manana chakhatnaba pandam sembani wafam masida ekoina leibak ama hairibasi imung amani haina lauraga yengsi Machin Manau yamna pokpa imung amagi sahi amagi chanagadaba sempham kaithokpada sahi aduda awa ana thoidokna takidaba Machin Manau kharagina yumkai semnaba gari leinaba senpham tongana haplaga awa ana nanglaba yumthak nong yuba mapada tumliba Manau nupa adugina tonganba sempham amata haptaba haibasi chummi haina lawgadoribra Masina top na thamkraga budget asina Manipur gumba laireba state singda chaitheng pigadaba tangkaksu yaudaba natte Budget asset sakthong gas ta piramba subsidy sada ani dasmik taruk kaktat kare laumi singda yamna maru oriba hargi subsidy na sada tarani thoi dasmik mari aduga PDS ta piramba subsidy na sada ahum dasmik ahum kaktat kare Masina takpadi gas har amadi PDS ki item sing mamman hengalagani haibasini Aduga state asida haujik thokliba kangluki irang asigi hauraphamni hairiba kanglon kaina changlakliba mitop sing changlakpa thingnaba ngamkhai sambal khaba loisilagani haijarabasu thabak asibu tawgodoriba MISA gi Maintenance of Border and Check Post ki senpham mamangi senba sahidagi supnatagi crore 19 dasmik manga ahum hengatuna lupa crore 618 dasmik sino ahum khak hapli Education gi apun budget sada taret amadi UGC gi senpham sada humpurom kakthakhiba asina mahiroi singda achoba sapu ama piragani
ꯅꯍꯥꯁꯤꯡꯕꯨ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯐꯪꯍꯟꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯍꯥꯞꯂꯕꯁꯨ ꯊꯕꯛ ꯄꯤꯅꯕ ꯊꯧꯔꯥꯡꯗꯤ ꯕꯖꯦꯠ ꯑꯁꯤꯗ ꯃꯃꯤ ꯇꯥꯗꯦ꯫ ꯏꯗꯨꯀꯦꯁꯟꯒ ꯖꯣꯕ ꯀ꯭ꯔꯤꯌꯦꯁꯟꯒ ꯂꯥꯞꯅꯔꯤꯕ ꯑꯁꯤ ꯃꯦꯟꯈꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯁꯦꯜ ꯇꯨꯡꯂꯣꯏ꯫ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯣꯠꯆꯩ ꯂꯩꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯋꯥꯠꯀꯅꯤ꯫ ꯄꯣꯠꯆꯩ ꯂꯩꯕ ꯉꯝꯗꯕ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯂꯦ, ꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯂꯤ ꯍꯥꯏꯕꯁꯤ ꯀꯝꯗꯧꯅ ꯍꯥꯏꯒꯅꯤ?